Kuki Khulai Paibasingna Ngarang Numidang Saurangna Pung Tare Lom Taba Matamda Analgi Village Chief Sungping Ngarung Hatnaba Hoynaramle Loinana Mahakki Nupi Faduna Pukhre Hairi Thaudok asigi matangda Anal Lenrul Tangpina Thadorapa Serolamana Hai Matam Sangna Awaba Mayoknaduna Laklaba Manipurda Matawasumna Furup Amagi Luchingba Atamnana Hatnaba Hoynaramle Madi Mahakki Nupi Faduna Pukhre Thawong asi akanba mongda condemn tawfam thoi ing tamna leizaba furup amada kaihobagi thawong asina leingakna akanaba miyeng sangbaga loinana fakhriba nupi adu asoi angam yaudana thadokhanaba mari lainaba singna matau taba thabak paikhat kadabani thawdok aduda senariba mioi sing khudakta fabaga loinana logi matik saba action lawkhat kadabani Ravalon village ta Kuki Khulai Paibasingna attack satharakibagi matangda manung mapal fauna uba investigation sataduna thawdok aduda senaba mioi sing logi oiba thabak thorom sing lawkhat kadabani karigumba mari lainaba authority singna hiram masida thausadana leithoklabadi maduda thorakpa afafata daita pumnamak laingakna pugadabani hairi nakalamarom da Kuki Khulai Paibasingna sugi marumda ngaihak laitana furup khudingmakta Hatnaba Hauba Nongmai Kapsinba Mifami Punamadi Fuba Chaibana Chingba Thokanindaba Thagdok Kaya Itat Tatana Sathaduna Laklabaso Makoi Singasigi Matakta Matik Saba Action Laukhatpagi Mami Amata Tadabaka Loinana Kuki Khulai Paibasing asi asumna free Thadoktuna Kayam Koina Thamkhikadoribano Haina Praja Section Kayadagi Wahang Kaya Hanglakli